Umang amadani. Ujan panbi khongnang pambi singi marakta naitom oina kaubila pambi ama haurami. Kaubila pambi ado asuki matik masa mareng phanna wang chawna haurami. Pambi adugi mathak ithang thangba masa amada yum macha amasu sarami. Yum macha aduda yamna pikpa lairembi ama leirami. Lairembi adugi mamingna thambal haina kaurami. Thambal lairembi singi maraktagi khwaidagi pikpa lairembi ama oirami. Lairembi thambal picturabasu asuki matik masak mataw yamna phazarami. Mahak naitom oina leirakpa chahi chambri helakle. Lairembi oibanina ahal oisanba naidana ningtamna leizarami. Mahak mioibaga leiminaba yamna pami. Adum oinamak umang asida satan balakpa singchan balakpa mioi ayamba maga thengnarabasu magi pikpa magi mataw aduda kiduna chenkiba ngaktani. Masidagi lairembi asi mathwai nungaizarramde. Masimak mahak matam amada muni amagi sap phangkhibana magi masa asi piktru pikhibani. Thambal magi yum manung adudagi thoraklaga usa amada makhong yantharaga wakhal isuk sukthana phamlami. Thambalna asukuina aina umang asida leibase taibang miyoiba amata aigi oina phangde. Aigi oiba phangbadi lairadana aigi sakhek ubaga adum chenki. Sakthi basunate karino taibang miyoi basing asina khali basiba nong magi numit amadani umang asidagi makha pangna khara lapna leiba khungang amadani khungang asi asuki matik phazarami masida leiba miyoi ayamba ugi karbar tawbanina ina kaira khunba khungang haibado oirami thangnaraga leiriba khunja phawba mafam asida laklaga karbar tawraga paisa mayam talaga nungaina leikhiba su kayani. Adubu maraksida sanahalgi imungdi yamna warami. Maramdi tonjauna angang oiringaidadi yamna nungairami. Mapana karbar tawbanina adubu mana chahi mapal muk surakpa aduwaida mapa ibungo tonjaw una nanbadagi leikhidre. Mapana tanjaramba maral ayambadi mama machana chahi sangna chathorakpana amata leisilaktre. Madugi matungdagidi mama ibema Tarubina thabak macha sunomduna machabu wana chawnanaba yokcharakpani. Sanahal haujikti pakhang pungkak pharakle. Chahi kunga mari surakle. Mayamdagi yamna sotharaba mathak asida Sanahal subanomba yamna tanba amasu oirami. Magi haibabu mamana subanomba chatkringaida nong phado mamana chak thongba nanglamdabada ana khara thongba amadi imungi thabak macha khara tawsinba asi khaktani. Anganba ayub amada Tarubi thabak chatnanaba haiduna loishili. Sanahaldi tumba hogatre. Tarubidu machana tumliba adomda changlai. Aduga machagi kangkhal adu haigat piraklami. Aduga khon kitang kalapna. Sana imagi katan hawolo thengi nong mata yahause ngange haibadi khande. Nama nabadi yengu. Masidaisida umangda chatlaga. Sing khara chan u achawba khara puthok tawduna karbar tawduna sel yamna painarise. Nangamane sungyaw yawdrabani do. Imana ne khwang se tekpa makhai su nomdana hotnabasidane nangna phamja chaduna lei. Sanahaldo hakam wawa challaga mamit phakli mamada yenglai aduga as ai loi gyan dai bai ma ai yam tallen tawbani hayengwai imana solakandane aina sudarakpa thabakto yengoi ma. Tarubi machenda suktorai aduga tawdori yamna aduta haidana leirabani nangna suro hayeng imana sirakandudane nang thabakto mayam suro sigiroi ma yam wale ima nungai hangidoini ngayoba matamdo ho yare taningdre sasal hagonaba tawko ima thabak chatluge chak thonglamba nangdre ngasidine aduna nangna thonglamo insangdudine mamangi ingkolsidagi hangam khara heklaga hekta thongjilu chak thongo haiba wado tabada Sanahal khangtan tanba ma phawrei. As imana kok thongthomba yabani aduga chatlasu yaba thabaktubu. Tarubi khitang saurap tawi. Haikatan nana kari khangadana mama macha kanna wari sanaringai chairaktuda chawthoido kaisumta koidabida mung aduda adum gorong changsilai. Chawthoi Sanahalgi piktru piklingaidagi loina tinarakpa leikaigi marupni. Chawthoi chaplepi aduga kaino namana chamuk launa lermisina ibungo nangi na tause huning nomning bagi singli do
ꯇꯠꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯊꯕꯛ ꯑꯃꯇꯅꯦ ꯁꯨꯅꯣꯃꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯃꯥ ꯑꯩꯁꯦ ꯃꯥꯅ ꯎꯀꯥꯏ ꯇꯛꯅꯤ ꯍꯧꯖꯤꯛꯇꯗ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯇ ꯌꯥꯝꯅ ꯊꯨꯅ ꯊꯤꯖꯤꯟꯗꯕ ꯌꯥꯔꯔꯣꯏ ꯁꯅꯥꯍꯜ ꯃꯃꯤꯠ ꯃꯅꯥ ꯊꯀꯠꯈ꯭ꯔꯦ ꯅꯨꯄꯤ ꯄꯜꯂꯛꯄꯗ ꯂꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ ꯀꯩꯕ ꯅꯨꯄꯤꯕ ꯏꯁꯤꯁ ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ ꯑꯗꯨꯃ ꯇꯣꯛꯁꯤ ꯆꯥꯎꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯏꯃꯥ ꯅꯨꯄꯤ ꯊꯤꯍꯜꯂꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒꯅꯦ ꯅꯃꯧꯅ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯎꯀꯥꯏ ꯇꯛꯆꯅꯤ ꯈꯪꯗꯦ ꯅꯣꯏ ꯃꯁꯦꯜ ꯇꯥꯟꯅꯧꯀꯣ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯆꯥꯎꯊꯣꯏ ꯁꯅꯥꯍꯜꯗ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯏꯇꯥꯎ ꯄꯩꯁꯥꯁꯨ ꯀꯥꯟꯅꯅꯤ ꯎꯃꯪꯗ ꯎ ꯈꯔ ꯀꯛꯂꯨꯁꯤ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯊꯥꯅꯅꯕꯅꯤ ꯎꯁꯤꯡ ꯑꯌꯥꯝꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯔꯕꯥꯔ ꯆꯥꯎꯅ ꯇꯧꯕ ꯑꯉꯝ ꯃꯊꯧꯁꯤꯡꯒꯤ ꯌꯨꯝ ꯀꯩ ꯁꯥꯅꯅꯕꯅꯤ ꯍꯧꯖꯤꯛꯅꯦ ꯎ ꯌꯥꯝꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯌꯥꯝ ꯀꯥꯟꯅꯒꯗꯧꯕ ꯃꯥꯜꯂꯤ ꯎꯔꯩ ꯄꯥꯔꯩ ꯃꯔꯩ ꯃꯔꯥ ꯇꯧꯔꯅꯨ ꯆꯠꯁꯤꯀꯣ ꯁꯅꯥꯍꯜ ꯊꯕꯛ ꯁꯨꯔꯨꯁꯤ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯁꯥꯗꯣ ꯍꯩꯅꯗꯕ ꯀꯟꯅ ꯐꯥꯎꯔꯛꯏ ꯇꯔꯨꯕꯤꯅ ꯍꯥꯏꯒꯨꯝꯗꯅ ꯏꯕꯨꯡꯉꯣ ꯃꯗꯨ ꯌꯥꯝ ꯀꯥꯟꯅꯅꯤ ꯈꯜꯂꯤ ꯁꯦꯜ ꯄꯥꯏꯖꯗꯕ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯑꯗꯣꯝꯗ ꯈꯔ ꯇꯥꯜꯍꯧꯗ꯭ꯔꯕꯗꯤ ꯃꯇꯨꯡ ꯇꯣꯡꯖꯕ ꯂꯥꯛꯂꯔꯣꯏ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯩ ꯎꯪꯗꯨꯅ ꯁꯨꯛꯇꯨꯅ ꯂꯩꯅꯨ ꯀꯩꯅꯣ ꯁꯠꯈꯜꯂꯨ ꯈꯔ ꯇꯧꯁꯤꯟꯍꯧꯕꯅꯅꯦ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯩꯗꯤ ꯆꯥꯎꯊꯣꯏꯅ ꯒꯤꯔꯤ ꯇꯛꯃꯟꯕꯗꯒꯤ ꯁꯅꯥꯍꯜꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯌꯥꯕ ꯇꯥꯔꯝꯃꯤ ꯁꯅꯥꯍꯜ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯏꯇꯥꯎ ꯀꯅꯥ ꯆꯠꯀꯗꯕꯅꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯪꯒ ꯊꯥꯔꯒ 3ꯅꯤ ꯃꯅꯤꯡꯒꯤ ꯇꯥ ꯀꯨꯂꯍꯣꯏꯁꯨ ꯌꯥꯎꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯑꯍꯜ ꯑꯅꯤꯗꯨꯒ ꯇꯥ ꯀꯨꯂꯍꯣꯏꯔꯣꯝꯗꯒꯤ ꯃꯈꯣꯏ 2 ꯑꯃꯒꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯑꯣꯏꯗꯤ ꯀꯩꯗꯧꯉꯩ ꯆꯠꯇꯣꯏꯅꯣ ꯑꯗꯨꯒ ꯀꯌꯥꯅꯤꯃꯨꯛ ꯂꯩꯔꯛꯀꯗꯕꯅꯣ ꯉꯁꯤꯃꯨꯛ ꯆꯠꯂꯗꯕꯅꯤ ꯑꯩꯅ ꯈꯟꯕꯗꯅꯦ ꯃꯐꯝ ꯑꯗꯨꯗ 8ꯅꯤꯃꯨꯛꯇꯤ ꯂꯩꯔꯛꯄ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯁꯨꯝ ꯆꯠꯂꯒ ꯎꯃꯪ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯕꯤꯔꯤ ꯆꯥꯛꯁꯨ ꯄꯤꯖꯊꯣꯛꯏ ꯑꯗꯨꯒ ꯅꯨꯃꯤꯠ 8ꯅꯤꯃꯨꯛꯀꯤ ꯀꯣꯟꯅꯒꯗꯕ ꯑꯉꯝꯕ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯌꯣꯝꯁꯤꯟꯕꯤꯔꯤ ꯑꯗꯨꯒ ꯃꯈꯣꯏ 3 ꯑꯗꯨ ꯎꯃꯪ ꯃꯥꯏꯀꯩ ꯄꯥꯡꯂꯝꯃꯤ ꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨꯁꯨ ꯌꯧꯔꯤ ꯎꯃꯪ ꯌꯧꯕꯗꯒꯤ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯅ ꯄꯣꯊꯥꯅꯔꯤ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯤ ꯑꯗꯨꯗꯒꯤꯗꯤ ꯃꯁꯥ ꯃꯁꯥꯅ ꯄꯨꯅꯔꯛꯄ ꯆꯥꯛ ꯃꯌꯣꯝꯁꯤꯡ ꯑꯗꯨ ꯍꯥꯡꯇꯣꯛꯅꯔꯒ ꯂꯥꯇꯣꯟ ꯑꯃꯃꯝꯗ ꯈꯔ ꯈꯥꯏꯗꯣꯛꯅꯔꯦ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜꯗꯨ ꯆꯥꯛ ꯍꯦꯛ ꯈꯥꯏꯗꯣꯛꯄꯒ ꯆꯥꯕ ꯍꯧꯒꯦ ꯇꯧꯏ ꯑꯗꯨꯒ ꯀꯨꯂꯅ ꯐꯠ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯍꯩ ꯁꯅꯥꯍꯜ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯃꯁꯤ ꯎꯃꯪꯅꯤꯅꯦꯍꯦ ꯑꯗꯨꯅꯅꯦ ꯎꯃꯪ ꯂꯥꯏꯒꯤ ꯍꯥꯟꯅ ꯈꯔ ꯇꯝꯃꯒ ꯆꯥꯒꯗꯕꯅꯤꯅꯦ ꯁꯅꯥꯍꯜ ꯀꯤꯔꯨꯞ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯔ ꯇꯞꯅ ꯑꯁ ꯀꯅꯥꯅ ꯈꯪꯅꯤꯒꯦ ꯆꯥꯛꯅꯒ ꯂꯥꯝꯕꯅꯦ ꯆꯔꯤ ꯇꯠꯇꯣꯔꯦ ꯂꯥꯏꯒꯤ ꯊꯥꯕ꯭ꯔꯕꯨ ꯂꯝ ꯎꯇꯤꯟꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯗꯤ ꯃꯥꯡꯖꯗ꯭ꯔꯣ ꯇꯥꯀꯨꯂꯥ ꯁꯅꯥꯍꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯅꯣꯛꯏ ꯑꯁꯨꯝꯅ ꯇꯧꯔꯒ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯆꯥꯅꯔꯦ ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯆꯥꯅ ꯇꯨꯝꯐꯝ ꯍꯤꯞꯐꯝ ꯁꯦꯝꯅꯔꯒ ꯅꯨꯃꯤꯠꯁꯤꯃ ꯑꯍꯤꯡ ꯂꯦꯜꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝꯗꯣ ꯍꯧꯒꯠꯅꯔꯒ ꯋꯥ ꯇꯥꯅꯔꯝꯃꯤ ꯃꯤꯑꯣꯏ 2 ꯈꯥꯏꯗꯣꯛꯅꯔꯒ ꯃꯐꯝ ꯑꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯆꯠꯂꯒ ꯎ ꯐꯖꯕꯁꯤꯡ ꯀꯛꯅꯅꯕ ꯈꯟꯅꯔꯦ ꯁꯅꯥꯍꯜꯒ ꯆꯥꯎꯊꯣꯏꯒ ꯑꯃ ꯂꯝꯕꯥ ꯑꯣꯏꯅꯅꯕ ꯁꯦꯝꯂꯝꯃꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜ ꯌꯧꯔꯛꯄ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯅꯤ ꯆꯥꯎꯊꯣꯏꯒ ꯁꯅꯥꯍꯜꯒꯗꯣ ꯎꯈꯣꯡ ꯑꯃꯗ ꯎ 1-2 ꯀꯛꯂꯕ ꯃꯇꯨꯡꯗ ꯄꯣꯊꯥꯔꯝꯃꯤ ꯆꯥꯎꯊꯣꯏꯅ ꯏꯁꯤꯡ ꯊꯛꯅꯅꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯃꯌꯣꯝ ꯑꯃꯗꯒꯤ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯅ ꯀꯩꯅꯣꯅꯦ ꯏꯁꯤꯡꯁꯤꯗꯤ ꯃꯆꯤ ꯑꯃꯗ ꯅꯞꯇꯨꯅ ꯂꯩꯔꯦꯅꯦ ꯀꯣꯟꯅꯔꯔꯣꯏꯕ ꯁꯤꯗꯤ ꯇꯥꯎ ꯁꯅꯥꯍꯜꯗꯣ ꯆꯥꯎꯊꯣꯏꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯁ ꯈꯧꯔꯥꯡꯕꯅ ꯆꯔꯝꯁꯦ ꯄꯨꯡꯀꯪ ꯀꯪꯂꯦ ꯇꯧꯔꯤꯁꯦ ꯐꯔꯦ ꯏꯇꯥꯎ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯃꯈꯥꯔꯣꯝꯁꯤꯗꯅꯦ ꯏꯁꯤꯡ ꯈꯔ ꯊꯤꯔꯨꯒꯦ ꯂꯣꯛ ꯃꯆꯥ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯎꯆꯦꯛ ꯌꯥꯝꯅꯁꯨ ꯄꯥꯏꯈꯤ ꯑꯁꯣꯝꯁꯤꯗ ꯍꯣꯏ ꯏꯇꯥꯎ ꯑꯩꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯒꯦ ꯏꯇꯥꯎꯅ ꯈꯔ ꯊꯨꯅ ꯊꯤꯕꯤꯔꯛꯎꯀꯣ ꯁꯅꯥꯍꯜꯗꯣ ꯏꯁꯤꯡ ꯊꯤꯕ ꯂꯥꯛꯏ ꯁꯨꯝ ꯂꯥꯛꯄꯅ ꯆꯥꯎꯊꯣꯏ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯂꯥꯞꯊꯣꯔꯛꯂꯦ ꯎꯃꯪꯅꯒ ꯁꯨꯛꯄꯅꯦ ꯂꯝꯕꯤꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯃꯪꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯒ ꯁꯅꯥꯍꯜꯗꯣ ꯂꯝꯕꯤ ꯉꯥꯎꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯖꯕ ꯑꯆꯧꯕ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯃꯛꯇꯨꯗ ꯁꯅꯥꯍꯜꯗꯣ ꯂꯝꯕꯤ ꯀꯛꯉꯥꯎꯅꯕꯒ ꯃꯁꯥꯗꯨꯁꯨ ꯆꯣꯛꯊꯕ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯖꯔꯝꯃꯤ ꯁꯨꯝ ꯄꯣꯊꯥꯔꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯆꯥꯎꯊꯣꯏꯗꯨ ꯁꯅꯥꯍꯜꯅ ꯏꯁꯤꯡ ꯊꯤꯕ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯃꯟꯗꯕ ꯑꯗꯨꯗ ꯃꯥꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ
ꯆꯠꯃꯤꯟꯅꯕ ꯃꯈꯣꯏ ꯃꯉꯥꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯞ ꯊꯨꯡꯂꯔꯦ꯫ ꯀꯨꯜꯂꯅ ꯁꯅꯥꯍꯜꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯇꯥꯀꯨꯂꯥ ꯏꯁꯤꯡ ꯊꯤꯕ ꯆꯠꯈꯤꯕꯅꯤ꯫ ꯐꯅꯌꯥꯝ ꯀꯨꯏꯔꯦ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯕꯁꯤꯐꯥꯎꯕꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯁꯨ ꯃꯈꯥ ꯄꯥꯡꯅ ꯃꯥꯕꯨ ꯊꯤꯔꯨꯕꯅꯤ꯫ ꯐꯅꯌꯥꯝꯅꯁꯨ ꯀꯨꯏꯔꯦ꯫ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯆꯠꯃꯤꯟꯅꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨ ꯀꯌꯥ ꯊꯧꯁꯥ ꯋꯥꯁꯥꯗꯦ꯫ ꯀꯨꯜꯂꯅ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯅꯔꯣ꯫ ꯃꯔꯥꯏꯅ ꯍꯟꯖꯔꯛꯑꯅꯤꯗ꯫ ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ, ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕꯅꯤ꯫ ꯋꯥꯔꯨꯔꯅꯨ ꯃꯌꯥꯝ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯆꯥꯎꯊꯣꯏꯗꯤ ꯃꯥꯅꯒ ꯅꯝꯗꯨꯅ ꯄꯨꯔꯛꯄꯅꯤꯅ ꯋꯥꯈꯜꯗꯨ ꯏꯌꯥꯡ ꯌꯥꯡꯖꯗꯦ꯫ ꯃꯌꯥꯝ ꯄꯣꯊꯥꯕꯗꯨꯗ ꯃꯥꯗꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯁꯅꯥꯍꯜꯗꯨ ꯋꯥꯟꯊꯕꯒꯨꯝꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯆꯥꯎꯔꯕ ꯎꯈꯣꯡ ꯑꯗꯨꯗ꯫ ꯎꯈꯣꯡ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗꯅ ꯂꯥꯏꯔꯦꯝꯕꯤ ꯊꯝꯕꯥꯜ ꯑꯗꯨ ꯃꯤꯅꯤꯟꯒꯤ ꯁꯥꯃꯤꯟ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯎꯈꯥ ꯇꯝꯅ ꯄꯥꯏꯊꯔꯛꯏ꯫ ꯁꯅꯥꯍꯜꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯨꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯎꯔꯛꯇꯕꯒꯤ ꯃꯁꯥꯗꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯅꯥꯍꯜꯒꯤ ꯃꯃꯥꯏ ꯃꯌꯥ ꯅꯛꯅ ꯃꯁꯥꯗꯨ ꯄꯥꯏꯁꯜꯂꯛꯏ꯫ ꯑꯗꯨꯒ ꯉꯧꯔꯣꯛ ꯉꯧꯔꯕ ꯋꯥꯡ ꯆꯥꯎꯔꯕ ꯕꯨꯞ ꯕꯨꯞ ꯂꯥꯎꯔꯕ ꯁꯅꯥꯍꯜꯒꯤ ꯁꯕꯥꯟ ꯃꯨꯔꯇꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯜꯗꯨ ꯃꯤꯀꯞ ꯊꯣꯛꯃꯟꯗꯕꯗꯒꯤ ꯃꯥꯒꯤ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨꯅ ꯃꯇꯣꯟꯗꯨ ꯍꯥꯏꯐꯦꯠ ꯇꯥꯁꯤꯜꯂꯒ ꯁꯅꯥꯍꯜꯒꯤ ꯃꯅꯥꯇꯣꯟ ꯃꯅꯨꯡꯗ ꯇꯞꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯁꯅꯥꯍꯜꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯤꯠ ꯍꯦꯛ ꯄꯥꯡꯂꯛꯄꯒ ꯌꯥꯝꯅ ꯄꯤꯛꯄ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯤꯕꯁꯨ ꯐꯥꯎꯖꯔꯛꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯆꯦꯆꯦꯠ ꯎꯏꯁꯤꯜꯂꯒ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ ꯅꯪꯕꯣ? ꯀꯩꯅꯣ ꯑꯩꯁꯦ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯀꯞꯁꯨ ꯀꯞꯂꯛꯂꯤ꯫ ꯍꯣꯏ ꯃꯥ, ꯑꯩ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦꯗꯀꯣ꯫ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯏꯃꯥ꯫ ꯑꯩ ꯑꯝꯇ ꯂꯧꯕ ꯂꯥꯛꯑꯣ꯫ ꯑꯩ ꯁꯤꯅꯤꯡꯗꯤꯌꯦ ꯏꯃꯥ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯂꯥꯏꯔꯦꯝꯕꯤ ꯊꯝꯕꯥꯜꯗꯨ ꯄꯪꯅꯣꯛꯇ ꯅꯣꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯍꯣ ꯅꯨꯄꯥ, ꯅꯪ ꯑꯩꯅ ꯀꯩꯁꯨ ꯇꯧꯔꯨꯏꯌꯦ꯫ ꯑꯩꯁꯨ ꯅꯪꯒꯨꯝꯕ ꯃꯤꯅꯤ, ꯀꯤꯒꯅꯨ꯫ ꯁꯅꯥꯍꯜ ꯃꯃꯤꯠꯇꯨ ꯁꯨꯛꯄꯥꯡ ꯄꯥꯡꯂꯛꯇꯦ꯫ ꯃꯆꯤꯟꯗꯨ ꯑꯗꯨꯝ ꯂꯣꯜꯂꯤ꯫ ꯅꯠꯇꯦ, ꯅꯪ ꯃꯤ ꯅꯠꯇꯦ꯫ ꯅꯪ ꯍꯤꯡꯆꯥꯕꯤ ꯃꯆꯥ ꯃꯥꯜꯂꯤ꯫ ꯅꯪꯅ ꯑꯩꯕꯨ ꯆꯥꯒꯗꯧ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯅꯇꯥꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯊꯝꯕꯥꯜꯗꯨ ꯅꯣꯛꯄ ꯂꯦꯞꯇꯦ꯫ ꯑꯉꯥꯎꯕ, ꯅꯃꯤꯠꯇꯣ ꯄꯥꯡꯉꯨꯁꯦ꯫ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯋꯥꯡ ꯆꯥꯎꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯛꯁꯨ ꯌꯥꯝꯅ ꯊꯤꯒꯗꯕꯅꯤ꯫ ꯅꯃꯤꯠꯇꯣ ꯑꯝꯇ ꯄꯥꯡꯉꯣꯕ꯫ ꯑꯗꯨꯒ ꯑꯩꯁꯦ ꯃꯨꯟꯅ ꯌꯦꯡꯉꯨ꯫ ꯑꯩꯕꯨ ꯁꯛ ꯊꯤꯕ꯭ꯔꯅꯦ? ꯁꯅꯥꯍꯜꯗꯨ ꯃꯃꯤꯠ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯤꯠ ꯑꯅꯤꯗꯨ ꯀꯞꯂꯨꯕꯒꯤ ꯄꯤꯔꯥꯡꯅ ꯆꯣꯠꯂꯤ ꯆꯣꯠꯂꯤꯁꯨ ꯇꯧꯏ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯄꯦꯟꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯜꯅ ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯅ ꯂꯩꯔꯤꯁꯤꯅ ꯀꯗꯥꯏꯗꯅꯣ? ꯑꯩ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦ꯫ ꯅꯪꯅ ꯂꯩꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯨꯛꯄ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯤꯡꯅꯤ꯫ ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅ ꯌꯧꯔꯛꯏꯅꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣꯕ? ꯁꯅꯥꯍꯜ ꯊꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏ ꯃꯤ 6 ꯎꯃꯪꯁꯤꯗ ꯎ ꯀꯛꯄ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯊꯛꯅꯤꯡꯉꯥꯏ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯊꯟꯗ ꯁꯨꯝ ꯏꯁꯤꯡ ꯊꯤꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯅꯛꯄꯗ ꯂꯣꯛ ꯂꯩꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯀꯅꯥꯝꯇꯁꯨ ꯂꯣꯏꯅꯔꯛꯇ꯭ꯔꯦ꯫ ꯁꯨꯝ ꯂꯥꯛꯄꯗ ꯑꯩꯅ ꯂꯩꯍꯧꯔꯤꯕ ꯖꯒꯥꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯗꯤ ꯎꯃꯪꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯑꯃꯨꯛꯇꯁꯨ ꯁꯨꯃꯥꯏꯅ ꯎ ꯀꯛꯄ ꯁꯤꯡ ꯆꯟꯕꯁꯦ ꯑꯝꯇ ꯆꯠꯂꯛꯇ꯭ꯔꯤ ꯄꯨꯟꯁꯤꯒꯤ꯫ ꯁꯅꯥꯍꯜꯒꯤ ꯋꯥꯔꯤꯗꯣ ꯊꯝꯕꯥꯜꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯉꯥꯏꯈꯣ, ꯅꯪꯕꯨ ꯌꯨꯝꯗ ꯍꯟꯅꯤꯡꯉꯕꯣ? ꯍꯟꯅꯤꯡꯗꯗꯤ ꯀꯩꯅꯣ? ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯛꯄꯅ ꯑꯀꯤꯕꯁꯨ ꯐꯥꯎꯔꯛꯇ꯭ꯔꯦ꯫ ꯍꯥꯟꯅ ꯀꯤꯔꯝꯕꯗꯨꯁꯨ ꯈꯔ ꯃꯈꯩ ꯐꯔꯝꯃꯤ꯫ ꯁꯅꯥꯍꯜꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯄꯤꯛꯏꯁꯦ? ꯑꯗꯣ ꯅꯪꯁꯦ ꯂꯥꯏꯁꯨ ꯃꯥꯜꯂꯤ, ꯃꯤꯁꯨ ꯃꯥꯜꯂꯤ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ? ꯑꯁ, ꯃꯤꯔ ꯂꯥꯏꯔ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯗ꯫ ꯌꯥꯔꯦꯁꯦ, ꯑꯩ ꯍꯌꯦꯡ ꯀꯣꯟꯅ ꯋꯥꯔꯤ ꯐꯖꯅ ꯂꯤꯕꯤꯔꯒꯦ꯫ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯤ, ꯊꯦꯡꯉꯦꯕ꯫ ꯉꯁꯤꯒꯤꯗꯤꯅꯦ ꯄꯣꯊꯥꯔꯁꯤ꯫ ꯅꯪꯅ ꯆꯥꯅ ꯊꯛꯅꯅꯕꯁꯨ ꯑꯩ ꯄꯤꯔꯒꯦ꯫ ꯃꯈꯥꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅꯅꯦ ꯃꯊꯛꯇ ꯑꯩꯒ ꯂꯩꯔꯁꯤ꯫ ꯁꯅꯥꯍꯜꯗꯨ ꯎꯊꯛꯇ ꯌꯦꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯨꯁꯤ ꯃꯨꯁꯤ ꯎꯁꯥ ꯑꯃꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯑꯗꯨꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯛ ꯄꯤꯛꯄ ꯌꯨꯝꯁꯤꯗ ꯑꯩꯗꯤ ꯀꯃꯥꯏꯅ ꯂꯩꯗꯣꯏꯕ? ꯑꯁꯤꯗꯤ ꯈꯨꯅꯨ ꯃꯀꯣꯟꯕꯨ ꯃꯥꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯊꯣꯔꯛꯏ꯫ ꯁꯅꯥꯍꯜꯅ ꯄꯥꯈꯠꯄ ꯑꯀꯤꯕ ꯌꯥꯎꯗꯅ ꯅꯣꯛꯆꯕꯗꯨ ꯎꯔꯒ ꯊꯝꯕꯥꯜꯁꯨ ꯍꯔꯥꯎꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯧꯔꯒ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥ ꯑꯄꯥꯛꯄ, ꯎꯆꯥꯟ ꯃꯁꯥ, ꯃꯅꯥ ꯑꯀꯪꯕ, ꯎꯔꯤ ꯋꯥꯔꯤ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯎꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯒ
ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯎꯁꯥ ꯑꯃꯗ ꯃꯤ ꯑꯃ ꯄꯣꯊꯥꯕ ꯍꯤꯞꯄ ꯆꯟꯕꯒꯤ ꯃꯑꯣꯡꯗ ꯁꯦꯝꯂꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯁꯤꯜꯂꯒ ꯁꯅꯥꯍꯜꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯤꯖꯔꯝꯃꯤ꯫ ꯁꯅꯥꯍꯜꯅ ꯌꯥꯝꯅ ꯂꯥꯝꯅ ꯆꯥꯕꯗꯨ ꯎꯔꯒ ꯊꯝꯕꯥꯜ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯑꯣ, ꯊꯥ ꯑꯃ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯎꯏꯗꯀꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯍꯜꯒ ꯆꯠꯃꯤꯟꯅꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯃꯥꯟꯅꯔꯒ ꯎꯃꯪ ꯑꯗꯨꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯁꯤꯡꯗ ꯁꯅꯥꯍꯜꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯤꯕ ꯌꯧꯁꯤꯜꯂꯨꯗꯕꯅ ꯁꯅꯥꯍꯜꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝ ꯊꯤꯕꯗ ꯐꯪꯂꯛꯃꯟꯗꯕꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯀꯨꯂꯅ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯃꯥꯅ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯁꯅꯥꯍꯜꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯁꯤꯒꯤ ꯃꯈꯥꯗꯤ ꯊꯤꯕꯁꯦ ꯎꯄꯥꯏ ꯂꯩꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯥꯗꯤ ꯍꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯕꯗꯤ ꯉꯁꯤ ꯑꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯅꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯥꯜꯂꯤꯕ ꯎꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯈꯣꯡ ꯄꯥꯟꯕ ꯀꯥꯡꯄꯣꯠ ꯑꯁꯤꯗ ꯄꯨꯔꯒꯅꯦ ꯍꯟꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯅ ꯌꯨꯝ ꯌꯧꯔꯒꯗꯤ ꯁꯅꯥꯍꯜꯒꯤ ꯃꯃꯥꯅ ꯁꯣꯏꯗꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯪꯂꯛꯀꯅꯤ꯫ ꯆꯥꯎꯊꯣꯏꯅ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯦ ꯗꯥꯗꯥ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯎ꯫ ꯍꯧꯖꯤꯛ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯎꯄꯥꯏ ꯂꯩꯇꯦ, ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯦꯗꯅ꯫ ꯑꯗꯨꯅ ꯃꯃꯥꯅ ꯍꯦꯛ ꯍꯪꯂꯛꯄꯒ ꯃꯥꯗꯤ ꯎꯃꯪ ꯑꯗꯨꯗ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯊꯦꯡꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯍꯧꯔꯤ, ꯁꯦꯜ ꯌꯥꯝꯅ ꯐꯪꯅꯅꯕ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯅ ꯃꯥꯒ ꯄꯨꯟꯅ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕꯗꯣ ꯌꯥꯗꯕꯗꯒꯤ ꯑꯩꯈꯣꯏꯗꯤ ꯃꯥꯕꯨ ꯐꯖꯅ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯀꯥꯏꯅꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯑꯩꯈꯣꯏꯗꯤ ꯍꯜꯂꯛꯑꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯆꯥꯅ ꯊꯛꯅꯅꯕ ꯍꯥꯏꯔ ꯃꯔꯥꯡ ꯀꯥꯏꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤꯁꯨ ꯌꯥꯎꯍꯧꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯅ ꯇꯤꯟꯅꯕꯒꯨꯝꯅꯁꯨ ꯇꯧꯏ, ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯍꯧꯏ꯫ ꯋꯥꯕꯤꯔꯨꯔꯒꯅꯨ ꯏꯆꯦ ꯍꯥꯏꯗꯨꯅꯅꯦ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯍꯥꯏꯔꯁꯤꯀꯣ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯨꯂꯒꯤ ꯋꯥꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯊꯤꯕꯁꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯃꯁꯤꯒꯤ ꯋꯥꯁꯤꯗ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯌꯨꯝꯗ ꯍꯟꯅꯔꯝꯗꯥꯏ ꯃꯇꯝꯗ ꯆꯥꯎꯊꯣꯏꯗꯣ ꯃꯃꯥꯏꯗꯨ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯆꯤꯟꯗ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯝꯃꯤ, ꯏꯇꯥꯎ, ꯅꯪ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯣꯏꯌꯨꯀꯣ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯔꯤ ꯏꯟꯅꯔꯛꯏ꯫ ꯊꯝꯕꯥꯜꯒ ꯁꯅꯥꯍꯜꯒꯗꯣ ꯀꯧꯕꯤꯂꯥ ꯃꯈꯣꯡꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯅꯔꯤ꯫ ꯁꯅꯥꯍꯜꯅ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ, ꯑꯗꯨꯁꯨ ꯕꯕꯥ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯈꯨꯜꯗꯨꯁꯨ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯅꯔꯝꯃꯤ꯫ ꯕꯕꯥꯅ ꯎ ꯀꯛꯂꯒ ꯎꯒꯤ ꯀꯔꯕꯥꯔ ꯈꯔ ꯇꯧꯔꯒ ꯁꯦꯜꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯝꯃꯤ꯫ ꯕꯕꯥ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯕꯕꯥꯅ ꯇꯥꯜꯂꯝꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯏꯃꯥꯒ ꯑꯩꯒꯅ ꯁꯨꯝ ꯆꯥꯊꯣꯔꯛꯄꯗꯒꯤꯗꯤ ꯆꯍꯤ 9-10 ꯑꯁꯤꯗ ꯇꯨꯝꯅꯕ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯏꯃꯥꯁꯨ ꯍꯤꯡꯗꯕ ꯌꯥꯗꯕꯅ ꯆꯥꯗꯕ ꯌꯥꯗꯕꯅ ꯑꯐꯪꯕ ꯊꯕꯛ ꯀꯌా ꯑꯃ ꯁꯨꯅꯣꯝꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯛꯆꯥꯛ ꯇꯠꯇꯅꯕ ꯍꯣꯠꯅꯔꯤ ꯏꯃꯥꯅ꯫ ꯁꯤꯒꯤ ꯋꯥꯔꯤꯉꯩ ꯃꯊꯛ ꯑꯁꯤꯗ ꯑꯩꯁꯨ ꯑꯃꯝꯕ ꯂꯝꯕꯤ ꯑꯃꯗ ꯂꯩꯔꯨꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯏꯁꯥꯁꯦ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯅꯤꯡꯗꯕ, ꯆꯥꯕꯗꯤ ꯑꯗꯨꯝ ꯆꯥꯅꯤꯡꯕ, ꯌꯥꯝ ꯇꯟꯕ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯏꯃꯥꯁꯨ ꯃꯁꯥ ꯈꯔ ꯁꯣꯟꯖꯤꯜꯂꯛꯏ, ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯑꯗꯨꯝ ꯁꯨꯔꯤ ꯅꯣꯝꯂꯤ, ꯋꯥꯠꯇꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯍꯥꯟꯗꯣ ꯏꯃꯥꯟꯅꯕꯗꯨꯅ ꯊꯕꯛ ꯁꯨꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯅꯪꯅ ꯌꯥꯝ ꯄꯤꯛꯏꯁꯤꯅ ꯀꯩꯒꯤꯅꯣ? ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯅꯪꯒꯤꯁꯨ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯅꯦ꯫ ꯑꯣ, ꯅꯪꯁꯤꯗꯤ ꯑꯣꯈꯥꯛꯇꯤ ꯇꯟꯕ ꯅꯨꯄꯥ ꯑꯃꯅꯤꯅꯦ, ꯁꯤꯗꯒꯤꯗꯤ ꯅꯪ ꯇꯟꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯨ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯩꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯆꯍꯤ 100 ꯍꯦꯜꯂꯦ꯫ ꯃꯁꯤ ꯇꯥꯕꯗ ꯁꯅꯥꯍꯜꯗꯨ ꯄꯨꯡꯉꯛꯏ꯫ ꯊꯝꯕꯥꯜ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯂꯩꯁꯥ ꯃꯆꯥ ꯄꯨꯡꯀꯛ ꯐꯥꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯏꯇꯥꯔꯣꯏ ꯈꯔꯒ ꯎꯃꯪ ꯑꯁꯤꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯛꯏ, ꯍꯔꯥꯎ ꯇꯌꯥꯝꯅ꯫ ꯅꯣꯡꯃ ꯎꯃꯪ ꯑꯁꯤꯗ ꯂꯥꯏꯅꯤꯡꯕ ꯃꯨꯅꯤ ꯑꯃ ꯂꯥꯛꯈꯤ꯫ ꯃꯨꯅꯤ ꯑꯗꯣ ꯃꯁꯥ ꯐꯤꯕꯝ ꯀꯌꯥ ꯆꯥꯗꯦ, ꯃꯌꯥꯝꯒ ꯈꯔ ꯃꯤꯃꯥꯟꯅꯗꯦ, ꯃꯁꯥ ꯈꯔ ꯄꯤꯛꯏ, ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯜꯂꯤ꯫ ꯃꯍꯥꯛ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯃꯈꯣꯡꯁꯤꯗꯅꯦ ꯅꯨꯡꯇꯤꯒꯤ ꯂꯥꯏ ꯅꯤꯡꯏ꯫ ꯄꯥꯝꯕꯤꯁꯦ ꯑꯆꯝꯕ ꯄꯥꯝꯕꯤ ꯅꯠꯇꯦ, ꯂꯥꯏꯑꯣꯏꯔꯕ ꯄꯥꯝꯕꯤꯅꯤ꯫ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯃꯣꯏ ꯁꯦꯡꯅꯕꯨ ꯅꯤꯖꯔꯕꯗꯤ ꯁꯣꯏꯗꯅ ꯄꯤꯕ ꯉꯝꯕ ꯄꯥꯝꯕꯤꯅꯤ꯫ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯅꯤ ꯑꯩꯈꯣꯏꯅ ꯑꯣꯟꯅ ꯊꯣꯏꯅ ꯍꯔꯥꯎꯅ ꯁꯥꯟꯅꯖꯔꯝꯕ꯫ ꯑꯗꯨꯕꯨ ꯃꯨꯅꯤ ꯑꯗꯨ ꯂꯥꯛꯄꯗꯒꯤꯗꯤ ꯃꯥꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤꯉꯩꯗ ꯂꯥꯡꯉꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯣꯏꯅ ꯇꯥꯟꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯝꯅ ꯁꯥꯎꯅꯔꯦ꯫ ꯑꯗꯨꯅ
ꯃꯨꯅꯤ ꯑꯗꯨꯒꯤ ꯂꯥꯏꯒꯤ ꯏꯁꯤꯡ ꯄꯨꯔꯛꯄ ꯄꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯍꯦꯛ ꯍꯦꯛ ꯍꯩꯗꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯍꯩꯔꯨꯛꯄꯥꯅ ꯈꯔ ꯍꯦꯛ ꯇꯣꯏꯅ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯆꯥꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕꯗꯒꯤꯗꯤꯅꯦ ꯃꯨꯅꯤꯗꯣ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯊꯕꯛ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯨ ꯃꯥꯁꯨ ꯆꯤꯡꯅꯔ ꯃꯥꯜꯂꯦ꯫ ꯊꯝꯕꯥꯜꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤ ꯁꯅꯥꯍꯜ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯇꯥꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯁꯅꯥꯍꯜꯗ ꯌꯦꯡꯂꯒ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯣꯏ, ꯅꯌꯥꯗꯣ ꯇꯤꯟ ꯆꯪꯕꯒ ꯈꯪꯉꯔꯣꯏ, ꯅꯌꯥꯗꯣ ꯎꯝꯖꯤꯜꯂꯣ." ꯁꯅꯥꯍꯜ ꯃꯌꯥ ꯐꯠ ꯎꯝꯁꯤꯟꯈꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯃꯈꯥꯗꯤ ꯀꯩꯗꯧꯔꯕ?" ꯑꯗꯨꯗꯒꯤꯗꯤꯅꯦ ꯃꯥꯅ ꯂꯥꯏ ꯅꯤꯡꯖꯅꯕ ꯁꯥꯔꯒꯅꯦ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯑꯩꯅ ꯏꯁꯤꯡꯗꯣ ꯍꯩꯗꯣꯛꯄ ꯆꯪꯉꯤ꯫ ꯏꯇꯥꯁꯤꯡꯗꯤ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯅ ꯍꯦꯛ ꯆꯪꯁꯤꯟꯕꯒ ꯏꯁꯤꯡ ꯍꯩꯗꯣꯛꯀꯦ ꯇꯧꯔꯤꯉꯩꯗꯅꯦ ꯃꯨꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯊꯥꯞ ꯂꯥꯎꯅ ꯐꯥꯈꯤ꯫ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯁꯥꯎꯏ꯫ ꯁꯥꯎꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯁꯥꯞ ꯇꯧꯈꯤ, "ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯁꯨꯛꯅ ꯁꯝꯅꯕ ꯌꯥꯗꯕ ꯌꯥꯝꯅ ꯄꯤꯛꯄ, ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯜꯂꯣ" ꯍꯥꯏꯗꯨꯅ ꯁꯥꯞ ꯇꯧꯔꯝꯈꯤ꯫ ꯑꯩꯁꯨ ꯁꯥꯞ ꯑꯁꯦ ꯇꯥꯕꯗꯒꯤ ꯌꯥꯝꯅ ꯀꯤꯈꯤ, ꯌꯥꯝꯅꯁꯨ ꯄꯥꯈꯠꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯣꯡꯁꯣꯡ ꯃꯔꯛꯇꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯂꯥꯜꯂꯦ ꯍꯥꯏꯖꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ꯫ ꯃꯨꯅꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯄꯤꯈꯤꯕ ꯁꯥꯞꯇꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯗꯣꯛꯄ ꯌꯥꯗꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯀꯣꯛꯅꯅꯕ ꯋꯥ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯄꯤꯈꯤꯕ ꯁꯥꯞꯇꯤ ꯍꯟꯗꯣꯛꯄ ꯑꯃꯨꯛ ꯌꯥꯗꯕꯅꯤꯅ ꯅꯪ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯃꯇꯝ ꯈꯨꯗꯤꯡ ꯂꯩꯔꯒꯅꯤ꯫ ꯅꯪꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯂꯥꯛꯂꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯗꯨꯅꯕꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯑꯃꯗꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯃꯆꯤꯜꯃꯛꯅ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯅꯪ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯍꯥꯟꯅꯒꯨꯝ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯜꯂꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯪ ꯉꯥꯏꯌꯨ꯫ ꯆꯍꯤ 100 ꯆꯪꯕꯁꯨ ꯌꯥꯏ, 200 ꯆꯪꯕꯁꯨ ꯌꯥꯏ꯫ ꯁꯥꯞ ꯑꯗꯨ ꯀꯣꯛꯅꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯥꯏꯋꯥꯅꯤ꯫ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏꯁꯨ ꯂꯩꯇꯦ." ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯑꯩ ꯅꯨꯃꯤꯠꯇꯨꯗ ꯌꯥꯝ ꯀꯞꯈꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃꯁꯨ ꯀꯥꯏꯅꯕ, ꯌꯨꯝꯒꯤ ꯃꯤ ꯈꯨꯗꯤꯡꯒꯁꯨ ꯀꯥꯏꯅꯕ, ꯃꯈꯣꯏꯁꯨ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯄ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏꯁꯨ ꯑꯩꯕꯨ ꯌꯦꯡꯂꯒ ꯀꯞꯂꯝꯂꯒ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ꯫ ꯃꯄꯣꯛ 5-6 ꯐꯥꯎꯕ ꯄꯣꯛꯂꯝꯂꯅꯤ꯫ ꯀꯨꯏꯔꯦꯗ ꯆꯍꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜꯗꯣ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ꯫ ꯊꯝꯕꯥꯜꯅ ꯀꯞꯄ ꯃꯇꯧꯁꯤ ꯎꯔꯒ ꯁꯅꯥꯍꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯌꯥꯝꯅ ꯄꯤꯛꯄ ꯊꯝꯕꯥꯜꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯅꯥꯍꯜꯒꯤ ꯃꯈꯨꯠ ꯈꯨꯅꯥꯎꯕꯤ ꯑꯗꯨꯅ ꯇꯞꯅ ꯂꯥꯝꯂꯒ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯑꯗꯨꯒ ꯁꯅꯥꯍꯜꯅ ꯇꯞꯅ, "ꯑꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯥ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯃꯇꯨꯡꯗ?" ꯊꯝꯕꯥꯜ ꯀꯞꯂꯤꯕꯗꯨ ꯈꯣꯟꯖꯦꯜ ꯍꯤꯛ ꯍꯤꯛ ꯂꯥꯎꯔꯤ꯫ ꯈꯣꯟꯖꯦꯜ ꯁꯤꯔꯤ ꯁꯤꯔꯤ ꯈꯨꯝꯂꯛꯏ, "ꯊꯦꯡꯅꯈꯤ, ꯌꯥꯝ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯧꯁꯦ ꯎꯕꯗ ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯕꯤꯈꯤꯗꯦ." ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯀꯥꯏꯒꯤ ꯃꯥꯒ ꯊꯕꯛ ꯆꯠꯃꯤꯟꯅꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯌꯧꯁꯤꯟꯅꯔꯛꯂꯦ꯫ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯦ꯫ ꯁꯅꯥꯍꯜꯒꯤ ꯃꯃꯥꯗꯣ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯃꯆꯥꯕꯨ ꯉꯥꯏꯔꯝꯃꯤ, ꯊꯥꯎꯃꯩ ꯄꯣꯠꯗꯣꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ꯫ ꯃꯈꯣꯏ 5 ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯆꯪꯅꯗ꯭ꯔꯤꯉꯩꯗ ꯄꯨꯂꯞ ꯁꯅꯥꯍꯜ ꯍꯣꯏꯔꯣꯝꯗ ꯍꯥꯟꯅ ꯂꯥꯛꯏ꯫ ꯍꯥꯏꯅꯈꯤꯕ ꯌꯥꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯇꯔꯨꯕꯤ ꯃꯆꯥ ꯌꯥꯎꯔꯛꯇꯕꯗꯨ ꯎꯕꯗ ꯍꯪꯖꯔꯛꯏ, "ꯑꯦ, ꯅꯈꯣꯏ ꯌꯧꯔꯛꯑꯕꯣ? ꯀꯗꯥꯏ? ꯅꯇꯥꯎ ꯁꯅꯥꯍꯜꯗꯤ? ꯍꯥ, ꯆꯥꯎꯊꯣꯏ, ꯅꯇꯥꯎꯗꯤ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯗ ꯑꯇꯝꯅꯅ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯆꯥꯎꯊꯣꯏꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩꯗ ꯀꯨꯜꯂꯅ ꯑꯣꯏꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯈꯟꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯄꯣꯞ ꯀꯥꯏꯗꯅ ꯈꯨꯝꯂꯛꯏ꯫ ꯃꯈꯣꯏ ꯑꯇꯩꯁꯨ ꯑꯗꯨꯝ ꯃꯇꯨꯡ ꯏꯟꯅ ꯈꯨꯝꯂꯛꯏ꯫ ꯋꯥꯔꯤꯁꯤ ꯇꯥꯕꯗꯒꯤꯗꯤ ꯇꯔꯨꯕꯤꯗꯨ ꯋꯥꯈꯜ ꯈꯔ ꯌꯥꯡꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯥꯎꯊꯣꯏꯗꯤ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯅꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯂꯕꯗꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯅꯥꯍꯜꯁꯨ ꯊꯝꯕꯥꯜꯒꯤ ꯆꯝꯖꯔꯕ ꯃꯇꯧ ꯑꯗꯨꯗ ꯁꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯍꯦꯛ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯔꯝꯗꯦ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯏꯀꯥꯏ ꯊꯤꯒꯟꯕ ꯃꯇꯧ ꯑꯁꯤꯅ꯫ ꯅꯣꯡ ꯀꯥꯕꯛ ꯃꯪꯕ ꯅꯨꯃꯤꯠ ꯑꯃꯅꯤ, ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯇꯕꯤ ꯇꯞꯂꯤ ꯁꯤꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯍꯜꯒ ꯊꯝꯕꯥꯜꯒꯁꯨ ꯎꯁꯥ ꯑꯁꯥꯡꯕ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯡ ꯑꯗꯨ ꯌꯥꯟꯊꯔꯒ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯁꯅꯥꯍꯜ ꯊꯝꯕꯥꯜꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯗꯤ ꯀꯩꯀꯩ ꯏꯟꯖꯥꯡ ꯃꯊꯦꯜꯗꯤ ꯊꯣꯡꯕ ꯍꯩ?" ꯊꯝꯕꯥꯜ ꯁꯅꯥꯍꯜꯗ ꯃꯀꯣꯛꯇꯨ ꯅꯣꯡꯈꯠꯂꯛꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ, "ꯅꯕꯦꯝꯃꯁꯦ ꯊꯥꯊꯥ ꯅꯠꯇꯦ, ꯂꯣꯏꯅꯃꯛ ꯍꯩ꯫ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯊꯦꯜꯗ ꯍꯥꯏꯌꯨ, ꯈꯨꯀꯥꯞꯄꯤ ꯍꯦꯛ ꯀꯥꯞꯄꯗꯅꯦ ꯃꯍꯥꯎ ꯂꯩꯅ ꯊꯣꯡꯕꯤꯒꯦ ꯑꯗꯨꯒ ꯄꯤꯖꯒꯦ꯫ ꯑꯗꯣ
ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ? ꯊꯝꯕꯥꯜ ꯌꯥꯝꯅ ꯇꯥꯅꯤꯡꯅ ꯈꯧꯔꯥꯡꯅ ꯍꯪꯖꯔꯛꯏ꯫ ꯌꯥꯏ, ꯍꯥꯏꯌꯨ, ꯀꯩ ꯋꯥꯅꯣ? ꯅꯪꯁꯦ ꯃꯇꯝ ꯈꯔ ꯂꯣꯏꯅꯕꯁꯤꯗ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ ꯅꯪꯁꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ꯫ ꯅꯪꯒꯤ ꯆꯝꯖꯕ ꯅꯇꯧꯗꯣ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ, ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯧ ꯇꯝꯖꯅꯤꯡꯉꯥꯏ ꯀꯂꯛꯅꯐꯝꯅꯤ꯫ ꯁꯅꯥꯍꯜꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯊꯝꯕꯥꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯣꯜꯍꯜꯂꯤ꯫ ꯊꯝꯕꯥꯜ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯊꯝꯕꯥꯜ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯛꯏ꯫ ꯁꯅꯥꯍꯜꯒꯤ ꯃꯊꯥꯅꯨꯡꯗ ꯇꯞꯅ ꯃꯥꯒꯤ ꯄꯥꯏꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯄꯥꯏꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯊꯃꯣꯏ ꯄꯦꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇꯨꯗ ꯊꯝꯕꯥꯜ ꯑꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯁꯅꯥꯍꯜꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯅꯝꯊꯥꯛ ꯇꯧꯔꯒ ꯐꯣꯡꯗꯣꯛꯈꯤꯕ ꯅꯠꯇꯕꯅꯤꯅ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯁꯛꯇꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯁꯅꯥꯍꯜ ꯃꯁꯥꯗꯨ ꯈꯪꯂꯨꯝ ꯂꯨꯝꯊꯔꯛꯄꯒꯨꯝ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯊꯝꯕꯥꯜꯗꯨ ꯃꯥꯒꯤ ꯃꯊꯥꯗ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨ ꯁꯅꯥꯍꯜꯅ ꯎꯔꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯟ ꯃꯨꯔꯇꯤ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯊꯝꯕꯥꯜꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯛꯏ, ꯑꯗꯨꯒ ꯇꯞꯅ, ꯊꯝꯕꯥꯜ, ꯅꯃꯤꯠ ꯄꯥꯡꯊꯣꯛ, ꯌꯦꯡꯉꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯤꯇꯝꯁꯦ꯫ ꯊꯝꯕꯥꯜꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯕ ꯌꯦꯡꯖꯕ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯎꯈꯥꯗ ꯀꯨꯝꯂꯒ ꯎꯆꯥꯟ ꯄꯥꯝꯕꯤꯗꯒꯤ ꯇꯥꯔꯛꯄ ꯑꯀꯪꯕ ꯑꯃꯗꯤ ꯑꯅꯧꯕ ꯃꯅꯥꯁꯤꯡꯒꯤ ꯃꯔꯛꯇ ꯍꯔꯥꯎꯅ ꯑꯣꯟꯅ ꯊꯣꯏꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯝꯕꯥꯜꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯁꯅꯥꯍꯜꯒꯤ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯄꯦꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯝꯕꯥꯜꯅ ꯎꯃꯪꯒꯤ ꯂꯝꯕꯤ ꯇꯥꯛꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝ ꯂꯝꯗꯝ ꯑꯣꯏꯔꯝꯕ ꯈꯨꯜ ꯑꯗꯨꯗ ꯍꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗꯤ ꯑꯆꯧ ꯑꯆꯧꯕ ꯁꯪꯂꯦꯟ ꯀꯌꯥ ꯑꯃꯗꯤ ꯂꯧꯕꯨꯛ ꯀꯌꯥꯅ ꯏꯀꯣꯛ ꯀꯣꯛꯄ, ꯃꯐꯝ ꯈꯔꯅ ꯄꯨꯡꯐꯨꯟ ꯐꯨꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯃꯌꯨꯝ ꯂꯝꯗꯝ ꯑꯁꯤ ꯌꯦꯡꯖꯔꯒ ꯊꯝꯕꯥꯜꯗꯨ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯈꯔ ꯈꯪꯍꯧꯗꯅ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯁꯅꯥꯍꯜꯅ ꯃꯥꯕꯨ ꯊꯦꯝꯂꯒ ꯑꯃꯨꯛ ꯄꯨꯔꯛꯏ ꯁꯅꯥꯍꯜ ꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ꯫ ꯁꯅꯥꯍꯜꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯐꯖꯅ꯫ ꯁꯅꯥꯍꯜ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯊꯣꯡ ꯀꯥꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥ, ꯏꯃꯥ, ꯑꯩ ꯂꯥꯛꯑꯦ, ꯅꯆꯥ ꯁꯅꯥꯍꯜ ꯍꯜꯂꯛꯑꯦ꯫ ꯁꯅꯥꯍꯜꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯇꯔꯨꯕꯤ ꯏꯃꯨꯡꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯆꯥꯒꯤ ꯃꯁꯛ ꯎꯖꯕꯗ ꯇꯔꯨꯕꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯇꯨꯡꯗ ꯌꯥꯎꯔꯛꯂꯤꯕ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯃꯃꯤꯠꯇꯨ ꯆꯤꯡꯁꯤꯜꯂꯛꯏ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯆꯥꯗ ꯍꯪꯂꯛꯏ, ꯏꯃꯥꯒꯤ ꯁꯅꯥ, ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯁꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯃꯥꯗꯤ꯫ ꯁꯅꯥꯍꯜ ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯏꯀꯥꯏ ꯏꯀꯥꯏ ꯇꯞꯅ ꯍꯥꯏꯖꯔꯛꯏ, ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯅꯤ꯫ ꯊꯝꯕꯥꯜꯗꯣ ꯃꯅꯦꯝꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ꯫ ꯁꯅꯥꯍꯜ ꯂꯥꯛꯑꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯃꯔꯥꯡ ꯃꯔꯥꯡ ꯇꯥꯅꯔꯛꯏ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯊꯕꯛ ꯆꯠꯃꯤꯟꯅꯕ ꯃꯈꯣꯏ ꯃꯉꯥꯗꯣ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯂꯣꯏꯅꯃꯛ ꯁꯅꯥꯍꯜꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯁꯅꯥꯍꯜ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄ ꯎꯕꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯆꯪꯁꯤꯜꯂꯒ ꯁꯅꯥꯍꯜꯕꯨ ꯄꯨꯟꯅ ꯀꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ, ꯁꯅꯥꯍꯜ, ꯑꯩꯈꯣꯏ ꯅꯪꯕꯨ ꯃꯇꯤꯛ ꯊꯣꯛꯅ ꯊꯤꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯪ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯃꯈꯣꯏꯅ ꯇꯧꯅꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯗ ꯃꯃꯥ ꯇꯔꯨꯕꯤꯗꯤ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯇꯔꯨꯕꯤ ꯏꯉꯛ ꯉꯛꯅ ꯍꯪꯖꯔꯛꯏ, ꯏꯆꯥꯁꯥ, ꯏꯅꯥꯎꯁꯥ, ꯀꯩꯅꯣ ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯏꯃꯥꯗꯤ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯊꯝꯕꯥꯜ ꯃꯅꯦꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ, ꯏꯃꯥ, ꯑꯩ ꯍꯣꯔꯦꯟ ꯀꯣꯟꯅ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯏꯃꯥꯗ ꯐꯖꯅ ꯂꯤꯖꯔꯒꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯁꯅꯥꯍꯜ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ, ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯃꯈꯣꯏ ꯄꯨꯝꯕ ꯅꯤꯡꯉꯝꯗꯕ ꯑꯃꯃꯝꯗꯤ ꯄꯣꯛꯅꯔꯤ꯫